ngasi phongkhiba sephongsingdagi maru oiba paukhongba charaga mayamda share tawjage ahanbada narolda lupa crore marfugumari lauthoknaba hotnaramlei National Highway 102 Imphal More Road ki pakthok chawthokpada Thawal District ki Arong Khongdagi Wabagai Phawbagi lambigi nak yeta lairiba khas lane sing khangabok bazar development board ki miyoi kharaga settlement department ki staff singa lautunaraga miyoi kharagi mingda nama panchilaga lupa crore marfugumari lauthoknaba hotnaramba asigi mathakta mathang November 15 phawbagi manungda ain gi oina action lokhatpiu haiba joint coordinating committee khangabo ki media coordinator TS Dilip Kumar na lenga ki puning singsilakli khangabok part 1 awang laikai gi modern youth club Banshibudon youth club amadi 7 star youth club ahumna punsinaduna CM ki ba committee asina pawgi mifam amada wafam asi phungdokhibani hainasu oxyation makhatari Marak thana myam background se khatang nuaitre nongsi yam kana tabana maram moduna myam sigi damakta ngakpigani makha sathrak poina to pamaru eba pawkhra namo matai ma thokpida molest tawki haibada sienaba mikhu jela thajinkhre yamna tangna thokpo masum yamna ngani oiba thawdo amani khoi manipur si sagumba thawdo wathok si nong makangdana dum thok mm Imphal West District ki mafam amada thasigi mangagi numidang weram pung 6 makhairom taba matamda Mayai kaba nisa yuna singbasing thaksinduna matai mathukpi mauna amana saksangna matomta leiringai talakta haijarang makhokna kanbada natana nupi adubusu molest tobiki haiba khumbong makha lekaidagi tongbra mikhu sei kuntrag nithu apokpa pi norenmo judicial magistrate first class Imphal West wana jela thajinkhre thawdo asigi matangna victim asina women police station Imphal West ta wakalakhibadi hairiba victim asina saksangna matomta leiringai talakta mikhuna thang haijarang amagi makhokna phobibada natana molesut tawromlaga hairiba yum adudagi accused adu nanthokuna senkhibani hairi police na victim asigi statement sing lauraba matung spot inquiry ni singbasing chatakhi police na accused asigi mayumda sangduna thibuhumbagi thabak sing chathabada accused asi mayumda leiramdabana apokpa mapa ti norenbu phakhibani Masigi matung accused oiriba mikhu Elias Nilakanta hairiba miyoesi women police station Imphal West ta thasigi taraga tarukta surrender tawbadagi police na phakibani police na mikhu buhong pong sing chathaba matamda accused asigi mayungi mamangda leiba farmda mamana bakharaga yu thakminaba loiraba matung victim asigi masabu sokli haba wafam sing accused asina losinanaba honai hairi aduga police na asiguma thawdo asigi dama accused asina case asigi prime evidencing laibana makhatan accused asibu judicial custody remand prayer nirakhi prayer asibu taraba matungda JMFC Imphal West wana mikhubu ngasi jela thajinkhre hainasu pauxiation makhatana phungdorakli atopa pawa mana mukuki singna makhoigi lamngak senanaba tonganba political administration unit ama dabi tawribasi maram sade desam Kuki National Assembly na Homeland Demand gi saruk ama oina kuki singi tonganba administration ama thamba maram sai haina claim tawduna chief minister da pisin ki ba serol adu desam na yamna kana yaningda phungdokhre desam gi serol asina makhata na hairi bana english sim ga samapan taraga taret english sim ga samapan taraga mapan gi conflict adu anglo kuki war amani haina justify tawna ba hotnari hairaduna british nadi madu kuki rebellion ama oina lauribani maram aduna anglo kuki war ama oina justify tawna ba hotnari badu yaba ngamloi naga amasung kuki haiba wahai asi british na thoklamani adubu maitai nadi tribes sing asi tongan tongan ba maming kya tholambani british na kuki sing asi all amasum new haina tongan tongan ba category khaidoramkhibani new kuki sing na manipur asi makhoi gi pari puri gi lamni hairibasi maram sa de hairaduna kuki singi tongan political administrative unit ama demand tawribasi maram sa de hairianasu oxyation makhata na phungdorakli makha tarak poina atopa paw khara namo NEIDP gi office ta thomjinkhre signboard lauthakre Salai Holding Private Limited ki investor singni haiba singna ngasi tera sapam leirak leiba North East India Democratic Party gi office building da thomjilaktuna political party asigi phiral amadi signboard na singbasing lauthakre nakalamaromda yamna thajaningai oiba pawge likun amana phongdorakpada ngasi thomjilakhiba NEIDP gi office building adu Salai Construction Private Limited kini hairi aduga thasigi tarada Salai Construction Private Limited ki managing director na
IDP Manipur State Unit ta ayiba sirol ama thaduna mafam adu haukiba October 15 phawbagi manungda thadokhinaba amadi political party asigi phiral amasum signboard na singba lauthoknabasu khangankhiba laikhre hairi ngasigi thawdo adu numit yungba adu wide thokibani hairiba pungpham masida ikhang khangauduna masing yamlaba salai gi investor singni haijaba singna NEIDP gi office building tamna thomjilakpaga loinana mafam aduda yungba party gi phiral amasum signboard na singba sing lauthakibani thawdo adu gi matang na ngasi NEIDP gi office building da thomjilakpada yawba salai gi investor ni haiba amana paumi singda phongdokpada salai Holdings Private Limited ki Board of Directors na makhoigi senpham handokna ba kerak hanna matam tharabasu ngasi phawba handoktabadagi khoisauna duna irang adu horakpani haiki mana makhata na salagi investors singi senpham athubada mari lainabasingna athubada pithoktrabade investors sing punsinduna company asigi araiba property sing thigatuna matkani hainasu khoisauna na phungdoki haina pauksi asida makhata na phungdorakli atopa maru oiba thajabiyaba mafamdagi phangba paw mana CBI na senior account officer amagi yumda red sathakre hairi ngasi irai numit pung mari muktarakpa adawaida AG office ki resident da senior account officer gi maming oina konjengmam ibothem of wangu sandakong AP sagolban maino lairak Imphal police station na kon mafamda leiba mafam asida CBI red sathakre hairi adugo thajabiyaba paw amana makhoi sigi red sathaba asida makhoi yum sigi manungdagi gate ki so lonchile chu hairi aduga makhoi gi imung manung si aduki matik maming lairaba pension book mortgage kangunesu sigi phangiba source na makhata na phongdore aduga mayam maruoiba maruoiba pauksing sore nungdarang phongmusong choduna update pijarake soikiba pathoksebi lankibi yarsu ngapige ne aduga mayam maka sathrakpoina hajikti COVID-19 gi laisat ki matamnina mayam na kanagadaba mawongda paw angkatang nokhachraga mayam da marathana hapsaramge Vitamin K yawba chinjak na COVID laisat ngak thokpada sauna mating pangi SH Usasri Re Aikhoi miyoi bana sariba sinjakta makhal makha kya gi vitamin mineral amadi fiber gi sang mawong kya da khenaba yawba amadi makhoi gi tungan ba mathok sing thengnare hauji oiragliba malem da COVID-19 laisat manung asida vitamin K yawba chinjak marang kaina sabana laisat asidagi ka hena sokhandaba amadi fahanba ngambagi muscle sing yawi haibasi sinjaki maramda thijiliba India gi research SH Usasri Re na phongdorakli vitamin K yawba chinjak sing asina thrombosis haiba ningsa honbada nungaitabagi laina asi phanbada ngambada natana masida yawrebe elastic fiber asi maril satpa oibana lungs ki muscles singi mathau ningthi na pangthokpa ngamhalli amadi pakna bangamhande Thrombosis haiba laina makhal asi haksang manungda sieliba isel asi atenba matamgi manungda yamna thuna clotting haibadi thuna phamjin hanbagi thabak tawi maramasina vitamin K gi chinjak asi COVID-19 na naraba miyoi amagi natragana lungs ta sokhalaba miyoi singbo vitamin K asina irai laina phanba ngami haina Usasri Re na phongdoragli haina su pauksi asina makhata na phongdoragli thank you